India ki Prime Minister Narendra Modi na ngarang national media amagi interview mada center na matam sana yensinbadagi Manipur kan mangamhubani haiba wafam lakliva asi Lok Sabha meekhal gi khudong sabalorga miyam da tatawani haina MPCC ge President K Meghachandra na fondokkhre ngasi BTRO ta leiba Congress baban ge risang kaising hol da pangtokpa Congress ta nauna sanglakpa miyosing taramna opgi thorom da wafam asi mahana fondokkhibani ngasi Tamelong District ke Janata Dal United ke Mandal Committee Mahila Committee Yuva Morsa IT Cell amadi Segment West ke President Yauba Office Bearer amasung Executive Member tara opgi thoromaduda K Meghachandra makha taraduna Prime Minister Narendra Modi na ngarang fongdokkibu wafam adu aranbani tha taramatho helaglaba Manipur ge irang asibu Prime Minister na kupna yensinbadagi laksinba ngambani haribasi angakpa fawi wafam asi mahana Lok Sabha meekhal gi khalaga tangai fadana fongdorkba wafam ni haike Handak Chief Minister N Virena Miyam Tinba Mifam amada tholiba irang asigi manungda thokiba thodok wathok amabo Parliamenta yaunakiba adu Congress na ni haina maral sike lengak pairiba Chief Minister na Home Su pairibani madugi asumba likhun puthokpiyu karigumba khudam sangdam puthokpa ngamdrabadi wafam adu meekhal mayagi Congress Party da onsinduna maral sirakpani Imphal yaudaba wafam ni haina lawgani haiki Sri Modi na Manipur ki irang se mana yamna hai singna section na yensinbadagi shanti hanjali bani haibase hujisu shanti leitrina haujik chingi mina tampakta lakpa yade adagi tamgi mina singda chatpa yade ekhoi yamna pikraba tengkot kumba jaga amda ekhoi loi leiri adra makarigi asuk thina sobasida parliament election Manipur da laga vote khumulauna who stop him he is not concerned of Manipur aduna ma serious oidabani ngasi BJP and its allies NPF thengdari base mayam na khangi community am khaki wakto ge haibani punamakto madu Manipur da chatnaba yaroi haibase khangbasina ngasi Janata Dal United Tamelong District Committee and its all the wings and the branches masi punamak changakbase masina achawa party gi mapang kani amasu aikoi gi India bloc Manipur da mai pakpang magani haibagi asetba thajaba thamjari